ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ। ꯉꯁꯤꯗꯤ ꯃꯂꯦꯁꯤꯌꯥꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯁꯤ। ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯁ꯭ꯀूलꯒꯤ एग्जामदा मार्क वांगना फंगनिंगी हाइदुना अकनबा प्रेशर पीरुबदा करी थौदोक थोक्की हाइबदु अैखोय मयाम पुन्ना खंगमिनसी। वरी असि लोइसलकपदा मयामना खौरांगना ngairiba लकी ड्रॉगी वीडियो दुसु हापसरबनी। वीडियो दुसु मयामना मित्येंग ताबियु हाइजरी। नुमित असि 2025 की जून की तांग 12 मलेशिया की बुकिट रुम्बाई हाइरिबा मफमसिनी। नुमित की मसेक मंगाल थोलकपता ngairiba अयुक की मतमनी। अयुक की मतमसिदा पुलिस दा फंगखिबा कॉल अमना हौखिबा चही कया अमदा थोखिद्रबा यामना तमथिबा थौदोक अमगी किनिंगाई ओइबा सिन अमगी मनाक्ता पुरकलमे। युम मनुंगदा नुपी अमगा नहा ओइरिबा नुपा अमगा नुपासी नुपीसिगी मचा माले मखोय अनिगी असीबा हक्सांग इखेंगलक्ता तादुना लैबा थेंगनरमे। मसागी चही 19 सुरबा नुपा मचा अमदी युम मनुंगसिदगी हिंगना फंगलमी अदुबु महाकी फिबमसु यामना अरुबा अमदा लैरंबा थेंगनै। मसादा असोक मफम कया अमा लै अमदी सोर होनबसु यामना वाना होलमे। पुलिसना युमगी मपानदा मसागी चही 13 सुरबा नुपा अमा मथंता फमदुना लैबा थेंगनरमे। महाक कपलगा लैते कैगुंबा पोसक अमदा चुमद्रिंग चुमना येंगदुना लै। अहानबदा पुलिसना थोखरिबा थौदोक असिदा नुपा मचा असि मथंता हिंगौबनी हाइना खलमे। नुपा मचा सिगी मतुंग इन्ना हौखिबा अहिंग महाक युमदा लैते। महाकना युमदा हलकपा मतमददी ममा अमदी महाकी मचिन मनाउसिंग फिबम असिदा लैबा थेंगनै हाइरमे। अहानबददी महाकी वरीसी थाजनिंगाई ओइरमी अदुबु थौदोक असिबु थिजलिबा इन्वेस्टिगेटरना युम असिगी सीसीटीवी की फुटेज लौथोकपा मतमददी नुपा मचासिना हाइरखिबा वफमसिगा मानदबा कया अम उबा फंगलमे। फुटेज असिदा उरिबसिगी मतुंग इन्नदी केस असी नुपा मचा असिगी मथक्ता तारमी। युम सिदा पोचै हुरानबा कना अमता लाखिदे। नुपा मचा असिना थांग अमा पाइरगा ममा अमदी महाकी मचिन मनाउसिंग असिदा हंजन हंजन थांगना थिनबा फुटेज सिदा उरमे। ख्वाइदगी नहा ओइरिबा मनाउ नुपा से चेनबदी यामना कन्ना होटनजरमी अदुबु यामना लापना चेनबा ngamlamde। मतौ असुमना मपानदा तुमिना फमलिबा नुपा मचासी थोखरिबा थौदोकसिगी विक्टिम अमा नत्ते हाइबसी खंगलमी अमदी थोखरिबा थौदोक असिगी प्राइम सस्पेक्टसी महाकना ओइरमी। थौदोकसिगी मतांगदा मियामना खंगलकपदा असिगुम थौदोकसि मतौ करमना थोकपा ओइथोकलिनो हाइना खलमी। करीना मरम ओइरगा नहा ओइरिबा नुपा मचा अमना महाकी इमुंग मनुंग तुमना हाटपा ngamlakliबनो। मयामसे ज्ञान तानबा थौदोकसिगी विक्टिम सिंग असि कनानो हाइबा खंगबा अमा मथौ ताइ। नुपा मचासिगी ममागी ममिंग बर्निता बुनचियोयेन कवि। मसागी चही 52 सुरे। चाइनीज मलेशिया मिक्स ओइबा अंगांगसिंगबु लोकलगी स्कूल अमदा लाइरिक ताकपी तंबिबगी थबक तौई। ओजा ओइबगी सिनफमसिदा ममिंग लैबी अमखक ओइबत नतना महाकपु मयामना इकाई खुमनबी नुंगसीबी अमदी महाकी छात्र मयाम अमना यामना पामनबा ओजा अमखकसु ओइ। लाइरिकता खरा सोनजबा छात्रसिंगदा अहेन मतम पीरगा पुन्ना टाइम स्पेंड तौई। क्लासता थवाई याउजबा होटनबा कनबा छात्रसिंगदसु महाकी माइकैदगी मखोइगी पुकनिंग थौगटपा ओइना प्राइज मचा मचासु पीरमे। अंगांग खुदिंगमक मिथोय मिहेनबा ngambagi magun yawi haina mahakna thajai amasung mahaki laijabi sakti puthokhtuna makhoi mayambu mithoi mihenba amamam oinaba hotnai। 2008 ta Seribam District Education Office tagi mahakna Excellent Service Award su fanglami। Award asi mahaki kathokpa passion amasung mahakna hotnariba mayamgi result ta yenglaga masak khangbiduna pirakpani। mama amo oina Barnitana machanupa ahumak yamna nungsi amasung mapandagi yengbada machasing asinasu mamabusu yamna nungsibagi mami amakhak tai। machanupa ahal sigi ming Jarek kawi masagi chahi 12 sure। masugi matung sahi 13 suraba nupa machasi oidoini mahaki mamingsi Tomba haina kausi। masugi matung ahum suba angang sina masagi chahi 12 subata ngairi mahaki mamingsina chawba haina thonsi। makoi anigi maming haidoktribasigi maramdi makoi ani asi minor ngaktani maram asina masak amadi maming privacy da thamba mathau tai। ayama matamda imung sinungaina harau tayamna leibagi mami amakhak tai। chaba thakpa loiraga mayam punna famduna nokminnaba family punna koiba chatpa amadi family gi photo kaya ama momon minok tawduna kapi
ꯌꯨꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯕꯔꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯤꯝ ꯀ꯭ꯌꯥꯠ ꯂꯤꯌꯣꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯁꯨ ꯌꯥꯎꯔꯤ꯫ ꯆꯨꯝꯅꯒꯤ ꯃꯍꯥꯛꯁꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯈꯛ ꯅꯠꯇꯦ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯕꯔꯅꯤꯇꯥꯕꯨ ꯁꯄꯣꯔꯠ ꯇꯧꯏ, ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯤ꯫ ꯁ꯭ꯀꯨꯜꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯕꯔꯅꯤꯇꯥꯅ ꯋꯥꯔꯤ ꯇꯧꯒꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯊꯕꯛ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯣꯏꯅꯕꯤꯅ ꯑꯉꯥꯡꯒꯤ ꯇꯦꯁ ꯄꯦꯄꯔ ꯆꯦꯛ ꯇꯧꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ 2025ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6ꯇꯗꯤ ꯑꯍꯣꯡꯕ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯃꯤꯁꯇꯔ ꯂꯤꯌꯥꯝ ꯀꯦꯠ ꯂꯤꯌꯣꯡ ꯃꯁꯥꯒꯤ ꯆꯍꯤ 84 ꯁꯨꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯃꯥꯏ ꯇꯧꯗꯅ ꯄꯨꯝꯅꯃꯛꯇ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯝꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯕꯔꯅꯤꯇꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯕꯈꯛ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯥꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯊꯕꯛꯁꯨ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉꯨꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯑꯣꯏꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯈꯟꯖꯜꯂꯨꯔꯒ ꯃꯁꯥ ꯃꯊꯟꯇ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯠꯂꯨꯝꯁꯦ ꯌꯥꯝꯅ ꯂꯨꯝꯖꯔꯒꯁꯨ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯗꯗꯤ ꯎꯍꯜꯂꯝꯗꯦ꯫ ꯄꯣꯠꯂꯨꯝꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯕꯔꯅꯤꯇꯥꯗ ꯑꯍꯣꯡꯕ ꯑꯃꯈꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯍꯣꯡꯕ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯆꯥꯁꯤꯡꯕꯨ ꯒꯦꯝ ꯁꯥꯟꯅꯕ ꯇꯣꯛꯍꯜꯂꯝꯃꯤ꯫ ꯐ꯭ꯔꯤꯒꯤ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯏꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯖꯦꯔꯦꯠꯇꯤ ꯃꯃꯥꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔꯁꯤꯗ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯄꯥ ꯃꯃꯥꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯧꯕꯒꯤ ꯃꯒꯨꯟ ꯑꯃꯈꯛ ꯌꯥꯎꯏ꯫ ꯃꯥꯗꯔꯁ ꯗꯦꯗ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯃꯥꯕꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥꯍꯜꯂꯝꯃꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯅ ꯃꯊꯟꯇ ꯂꯣꯟꯂꯤ ꯑꯣꯏꯕꯒꯤ ꯏꯍꯨꯜ ꯑꯃꯈꯛ ꯐꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯐꯤꯜ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡ ꯃꯍꯥꯛꯀꯤꯗꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯗ꯭ꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯑꯣꯏꯅ ꯎꯔꯔꯣꯏ ꯍꯥꯏꯅ ꯎꯗ꯭ꯔꯤꯕꯔꯥ, ꯃꯆꯥ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯐꯣꯂꯣ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯝꯃꯤ꯫ ꯕꯔꯅꯤꯇꯥ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤꯁꯨ ꯑꯇꯣꯞꯄ ꯃꯆꯥꯁꯤꯡꯗ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯆꯥꯡ ꯇꯥꯗꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯌꯦꯟꯖꯥꯡ ꯊꯣꯡꯕꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕꯗꯒꯤ ꯑꯦꯛꯁꯄꯦꯛ ꯈꯔ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕꯅꯗꯤ ꯇꯣꯉꯥꯟꯕ ꯑꯃꯔꯣꯝꯗ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯍꯥꯛꯀꯤꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯈꯛ ꯅꯠꯇꯦ꯫ ꯕꯔꯅꯤꯇꯥꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯒꯤ ꯑꯥꯁꯥ ꯈꯔ ꯇꯧꯔꯝꯃꯤ꯫ ꯀꯔꯝꯕ ꯑꯥꯁꯥꯅꯣ ꯍꯥꯏꯕꯗ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯐꯖꯅ ꯐꯪꯕꯈꯛ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕꯗꯨ ꯎꯕ ꯄꯥꯝꯂꯝꯃꯤ, ꯃꯗꯨꯁꯨ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ, ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯁꯦꯃꯤꯁꯇꯔ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯆꯥꯁꯤꯡꯒꯤ ꯄꯔꯐꯣꯃꯦꯟꯁꯇ ꯏꯅꯐ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗꯦ꯫ ꯕꯔꯅꯤꯇꯥꯅ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯗ ꯇꯧꯔꯤꯕꯁꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯤꯅ ꯑꯉꯥꯡ ꯑꯃꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯂꯝꯕꯤ ꯁꯦꯝꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯌꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕ ꯍꯥꯏꯕ ꯏꯟꯗꯕ, ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯦꯗ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯑꯣꯀꯦꯅꯤ꯫ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯋꯥꯁꯨ ꯀꯌꯥ ꯍꯥꯏꯒꯟꯗꯦ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯔꯒꯗꯤ ꯌꯥꯝꯅ ꯄꯣꯂꯥꯏꯠ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯤꯅ ꯍꯜꯂꯣ ꯍꯥꯏꯔꯛꯑꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯒ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯕꯔꯅꯤꯇꯥꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯔꯛꯁꯤꯗ ꯑꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯁ꯭ꯀꯨꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯑꯃꯗꯤ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯒꯅꯨ, ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ
ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯧꯏ꯫ ꯍꯣꯠꯅꯕ ꯌꯥꯕ ꯃꯍꯥꯛꯁꯨ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏꯕ ꯄꯤꯕꯁꯤ ꯑꯉꯥꯡ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯥꯟꯗꯝ ꯑꯃꯈꯛ ꯂꯩꯖꯩ, ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯠꯄꯤꯔꯤꯕ ꯂꯝꯕꯤꯁꯤꯒ ꯃꯍꯥꯛꯅ ꯈꯜꯂꯤꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯐꯪꯂꯤꯕ ꯄ꯭ꯔꯦꯁꯔ, ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯃꯥꯅ ꯊꯤꯅ ꯆꯩꯁꯜꯂꯝꯃꯤ꯫ ꯅꯁꯥꯅ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯊꯕꯛ ꯇꯧꯕꯗ ꯐꯣꯀꯁ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯖꯔꯦꯠꯇ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯁꯨ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗꯒꯤ ꯑꯥꯁꯥ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯎꯔꯤꯕ ꯑꯁꯤ ꯃꯌꯥꯝꯕꯅ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯖꯔꯦꯠꯅ ꯑꯗꯨꯝ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯀꯟꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕꯁꯤ ꯃꯁꯥ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯎꯠꯊꯣꯔꯛꯄꯒꯤ ꯃꯇꯝꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯁꯤ ꯃꯂꯦꯁꯤꯌꯥ ꯅꯦꯁꯅꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ꯫ ꯕꯔꯅꯤꯇꯥꯅ ꯃꯆꯥꯁꯤꯡꯗ ꯆꯦꯛꯁꯤꯟꯕꯁꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯄꯥꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯒꯤ ꯑꯃꯨꯛ ꯑꯍꯦꯟꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯍꯟꯖꯟ ꯍꯟꯖꯟ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯐꯪꯈꯤꯕ ꯃꯥꯔꯛꯇꯒꯤ ꯍꯦꯟꯅ ꯐꯪꯗꯨꯅ ꯅꯁꯥꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯖꯧ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯀꯣꯛꯇ ꯍꯟꯖꯟ ꯍꯟꯖꯟ ꯅꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 12ꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯇꯧꯅꯔꯝꯃꯤ ꯑꯃꯗꯤ ꯈꯠꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯁꯤꯗ ꯑꯀꯥꯏꯕ ꯃꯩ ꯑꯃꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯠ ꯈꯦꯠꯅꯔꯤꯕ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯋꯥꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯉꯣꯟꯗ ꯂꯥꯛꯂꯤꯕ ꯄ꯭ꯔꯦꯁꯔꯁꯤ ꯂꯥꯛꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯦꯁꯔꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤ ꯃꯥꯡꯍꯟꯈꯤꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯦꯟꯇꯤꯃꯤꯇꯔ 10ꯃꯨꯛ ꯁꯥꯡꯕ ꯐꯣꯜꯗꯤꯡ ꯇꯧꯕ ꯌꯥꯕ ꯊꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗꯒꯤ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯂꯩꯁꯜꯂꯒ ꯊꯝꯃꯝꯂꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯤ ꯃꯌꯦꯛ ꯁꯦꯡꯂꯝꯃꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 12 ꯑꯌꯨꯛꯀꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯀꯣꯜ ꯇꯧꯗꯦ, ꯊꯣꯡꯁꯨ ꯊꯤꯟꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯁꯤ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯃꯃꯥꯁꯤ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯐꯝꯐꯝꯁꯤꯗ ꯇꯨꯝꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯤ ꯑꯁꯥꯎꯕꯒꯤ ꯅꯠꯇꯦ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯒ ꯂꯥꯛꯏꯕꯗꯨ ꯇꯧꯔꯔꯣꯏꯁꯤꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯗ ꯍꯜꯂꯒ ꯋꯥꯔꯤ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯨ ꯃꯥꯡꯗ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯆꯩꯕ, ꯄ꯭ꯔꯦꯁꯔ ꯄꯤꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯁꯝꯕꯤꯈꯤꯕ ꯃꯈꯨꯠꯁꯤꯅ ꯃꯃꯥꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯊꯕꯥꯛꯇ, ꯉꯛꯇ ꯊꯥꯡꯁꯤꯅ ꯊꯤꯜꯂꯝꯃꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯀꯩꯁꯨ ꯀꯞꯇꯦ, ꯃꯔꯝꯗꯤ ꯃꯃꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯁꯤ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯤ ꯃꯈꯥ ꯇꯥꯅ ꯐꯪꯗꯅꯕꯅꯤ꯫ ꯃꯃꯥꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅ ꯀꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯪꯅꯕꯁꯤꯡꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯑꯆꯤꯛꯄ ꯃꯔꯛꯁꯤꯗ ꯅꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯔꯦꯛꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯇꯨꯝꯅ ꯇꯨꯝꯅ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯤꯟ ꯑꯃꯗ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯨꯗꯦ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯇꯣꯝꯕ ꯏ ꯄꯨꯝꯇꯩ ꯇꯩꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯡꯗꯅ ꯂꯩꯔꯤꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤꯗꯤ ꯖꯔꯦꯠ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ
mahakna maning handuna chatpa nangdringai lawba nangdringaida manau nupa yaimana mangonda amuk onsalakpa horami Jaret na masabu kanjanaba hotnarami adubu thengmanba haibadu oirami nupa yaima tombasina mahakki mayambasida akanba mawongda thangna thilami Jaret tasu thabakta namganda ngakta hanjan hanjan thangna thilami minat kharagi mamangda mamabu hatkiba mafam simaktada Jaret Sulaimaida tutharaklami mangonda attack tarukli simaram karigino khangdana masa ngak thoknaba hotnajabada mahaksu sirami chahi 16 suraba nupa macha atombasisu hawgalaklami mahaksu gyan fazana tadri tariba khonjel mayamsi mangda taribani haina khalami adubu mahakna room manungda changlakpadadi mayamba hal amadi mama ta aduna leiba thengnarami amasung mayamba yaima tombasina makutta thang paiduna leibadu urami tombana manau nupa atomba chawba lakpadu urami mit chanarami mahakna manauda chen khinaba amadi kanadasu pau tamdanaba hairami adubu manau atombadu masado gyan tadabadagi chendabida leirami tombana manau atombagi maikaida laktuna amuk mangonda thangna thilami adubu mayamba yaimadagi nanthokutuna chelami yamna lapna chenbadi ngamde khara chelaga mahaksu wantharaklami tombanadi manau nupa atomba chawbasi sire haina khalami masigi matung thang asi sengdoklami amadi school gi bag ta hapsalami I tairaba mafi marot sing lawthoktuna yumgi mamangda leiba napi marakta langsan khirami masigi matung gyan tana school bus ngaibagi mawongda yumgi mamangda famduna leirami masadu khara ingtharaklaba matungda mahakna call tawrami ahanbada mahakna police ta call tawde mamanaba amada call tawduna mayum semina lut tawkhre amasung mahaki family da attack tawrami hairami pung taruki swaida batang tiga police station dagi police sing yum sida yawrakpa matamdadi oiriba piyamsi chikchikna leirami angang ama mapanda phamduna lei mamitna thonglomda yengduna lei wa sungangde masadu lengbasu lengde lakliba police sing mathau khaidoknaduna khara ama nupa masasigi manakta changlaktuna tapna ingna wahang hanglami team amana yum manungda changlami manungda nupa macha ama sor honduna leiba thengnarami ambulance kauraga hospital da puhankhirami masigi matung living room da changlakhlami mafam sida barnita amadi Jaret ki asiba haksang fanglami makhoi animaki asokpasi yamna sathirami siraba sumamitu kana amatana nan thabidabana maram oiraga pangduna leirami police na thodok asi huran balakpada thokhibani haina lawrami adubu yum manungi akoibasida sum yengbada pot chai mangbagi mami amatu uramde namphuda changlakpagi mami amatu ude phone su loina lei paisa nusa su mangde yumgi mapandana police sing nupa yai masida wari tawri hojik su makhoina thodok sida hinghoba victim amani haina khalami mahaki wari si isam samlami numisigi numidangda mahak yumda leite amasung manau atombabu school gi damak ayuk sida pick up toba lakpani hairami matam sida oiramliba pm si thengnabani haina makha tarami mahaki wari si ahanbadadi thajaningai oirami wari liba matamda kiba khotpa pakhatpa amata tawramde adubu yum manungi pm si uragadi mahakna hairiba siga chanadaba amakhak oirami masigi matung CCTV footage ki matang si laklami camera amana mapanda famliba nupa macha asi I taiba firol setlaga leiba thengnarami makutta thang su pairami footage asimakta nupa macha asi yumgi mapanda thokiduna I taiba firol napi marakta langchenmadu su urami police na nupa macha asi puraktuna custody da thamlami amadi wahang pahang tawba horami matam yamna laudana thodok asi mahakna tawkhibani haina masana yajarami mahakna mangonda toina chaiba puba thangma ngamloidaba pressure pirakpa amadi oithok laroidaba asa ama mangondagi expect tawbagi damak thodok asi tawkhribani hairami adubu mahakna hairiba mayamsi mamagi oinadi pukning thogotpiba ama oidoini adubu mahakidi sor phungatnaba machak amakhak oiraklami mamada direct blame di tawramde adubu mahaki warol sida matam kuina khangba lakpa ngamdaba pressure amakhak puraga leibagi mami amakhak tai khangba ngambagi limit loisalaklaba matam sida nupa yai masina khallibasi mayamsigi horakfamsi lefanbani police na nupa macha sibu full checkup tawrami nisa sinabagi mami ama fawba tade masana khangna gyan tana crime asi tawkhribani media na thodok asi khanglakpada mayamda akiba amakhak fawhanki barnitana sidrikanda Facebook ta thagatlamba post ama amuk
ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ ꯄꯣꯁ ꯑꯃꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯎ ꯍꯥꯏꯅ ꯏꯔꯝꯃꯤ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯍꯪꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯋꯥꯔꯗ ꯐꯪꯂꯤꯕꯤ ꯑꯣꯖꯥ ꯑꯃꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯤ ꯃꯃꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯂꯛꯂꯤꯕꯅꯣ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯗꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯆꯍꯤ 18 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ CCTVꯒꯤ एविडेंसतगी मिहात्पसी कनानो हाइबदी पुलिसना खंगलमी नुपा मचा असी कस्टडीदा लेरी अमदी मलेशियन पेनाल कोड 302 की मखादा मियोय अनि हाटपगी चार्ज पालमी हौजे हौजे इन्वेस्टिगेशन असी मखा चथरगा लेरी महाकी ममिंग पंजद्रीबसी मलेशियन जुबिनाइल लोना महाकी चहीसिना मरम ओइरगा मसक अमदी ममिंग पनबे यादे महाकी मसकसु पब्लिकता हौजे फावबा उत्री थौदोक असी थोखरबा मतुंग थंगनबा नुमित्ता बर्निताना ओजा ओइरंबा स्कूल सिदा नुंगाइतबा फोंदोकपगी थोरम अमखक पांगथोकलमी थौदोक थोखरबसु मरा लैबा मी फारबसु केस असिगी वरोइसिन पुरकदबा मतमदि वाटली फाइनल जजमेंट लाक्ट्रिकान कोर्ट की हियरिंग मयam अमा वाटली मसी हाइरगा ngasiगidi matang sida wari si losinjarage wari sidagi mayamna kari kanaba lausanba yai habadu takpiramo thank you everyone ahan bada mayam bu se samnawasna taram noksari amati ikai khumna buchari ngasisu mayam bidamakta mamangda ina haizakibagi matungina mi yankai hagatjaraga amuk hallaga lucky draw tobagi matang du yore sigi roman angang basina kumiba potsina ming hapa egi patra do oidoini aduga sigi blue machugi roman kumisina winner yawa patra do oidoini ko masing thibagi matang du sigi matungda ai video mate ma hapcharake aduga video si koi lucky draw si hojinaba tawrasi matamang handa bida aduga video si yamna sangdana basu ai adum tawjake hojikti mayam hojilasi aduga ai wakhalda phaurakpa wafam amatang mayamda thamjagi madudi aina tha kudingi miyo yankai gi oiba lucky draw ama prize na lupa lising ama oiba tawjagi haina ina khanjai ko masida mayam gi oiba wakhalon thambiramu haizari tha amagi amuktang mi yankai gatang ogitaba ko aduga prize na lupa lising ama sumaina tawgena khali hojikti mayam lucky draw si tawnaba horasi kompak sida ming iba chim khaisi hapjage ko mi yang khaini yang khaisi 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 29 30 32 34 36 38 40 43 45 47 50 sila jare mingi bisi ko winner yaw bachi sina sigi pressure cooker masaj hap charge ahum mari manga tabtaret nipan mapan tara tramatoy traintoy tramdoy tramai tramanga tratruk tratret traimpan trampan kun matoy kunitoy kunumdoy kunmari kunmanga kuntaru kuntaret kunipan kunmapan kuntra kunsama se kuntraintoy kunsong kuntra mari kuntra manga kuntra kuntra nipan kuntra mapan nifu nifu matoy nifu nitoy nifu mdoy nifu mari nifu manga nifu taruk nifu taret nifu nipan nifu mapan yangkai lore ka sida sina ming sina winner yawdani project amtang ukhai bisi aduga lakut pesa awse isi pampham sukhara noitra han ba lakut charage ahan bagi mingsi yumkhai bam tabasum Maxi Audre ini semua lokal nasi ani subasina Jason Bungo 5316 ai masuk Audre betul lokal sih ahum subasina Naubi Moirangthem 9612
masu ꯐꯥꯎꯗ꯭ꯔꯦꯀꯣ ꯃꯊꯪ ꯑꯃꯨꯛ ꯂꯧꯈꯠꯁꯤ ꯃꯊꯪꯒꯤꯁꯤꯅ Wendy 2S8Q ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯂꯧꯈꯠꯁꯤ ꯃꯊꯪꯒꯤꯁꯤꯅ MD Abran T80 ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯎꯪꯈꯥꯏꯁꯤ ꯃꯤ 50ꯅꯤꯅ ꯀꯩꯁꯨ ꯌꯥꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯃꯤ ꯀꯌꯥꯝ ꯂꯧꯈꯠꯄꯅꯣ ꯌꯦꯡꯁꯤ ꯃꯊꯪꯒꯤꯁꯤꯅ Manglem Asem ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯣꯈꯥꯏꯁꯤ ꯃꯊꯪꯒꯤꯁꯤꯅ Premita Nongmaithem I2Y2Q ꯅꯤꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯣꯈꯥꯏꯁꯤ ꯃꯊꯪꯒꯤꯁꯤꯅ Beguru 6534 ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Agentum N3B ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Halima Begum ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Nilakanta Kaisam 2364 ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯎꯪꯈꯥꯏꯁꯤ ꯃꯊꯪꯒꯤꯁꯤꯅ Said Ilyas Meraimayum ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯤꯁꯤ 10 ꯃꯨꯛꯇꯤ ꯁꯨꯔꯕ ꯃꯥꯜꯂꯤ ꯃꯊꯪꯒꯤꯁꯤꯅ Moirangthem Nungsitombi P1P ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯐꯥꯎꯗꯕꯇ ꯉꯥꯏꯔꯦꯅꯦ ꯃꯊꯪꯒꯤꯁꯤꯅ Muten Koizam ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Yaifaba Angom H3W ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Asfia Hussain A7B ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯌꯥꯝ ꯂꯧꯈꯠꯂꯦ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯐꯥꯎꯔꯗꯤ ꯑꯩ ꯀꯣꯛ ꯉꯥꯎꯕꯩ ꯋꯥꯔꯤꯅꯤ ꯃꯊꯪꯒꯤꯁꯤꯅ Jalen Kumar Thaunaujam 5048 ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Yuhenba 4209 ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯀꯛꯇꯅꯕ ꯑꯌꯥꯝꯕ ꯁꯔꯨꯛꯀꯣ ꯐꯥꯒꯠꯆꯔꯛꯀꯦ ꯂꯣꯏꯅ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯃꯊꯪꯒꯤꯁꯤꯅ CH Samilan ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Romapati Thiam ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ Joy Kumar Oinam ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯤꯁꯦ ꯑꯩ ꯋꯥꯈꯜꯗ 10 ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯕꯅ ꯈꯜꯂꯤ
ꯃꯊꯪꯒꯤꯁꯤꯅ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯌꯣꯡꯈꯥꯏꯕꯝ ꯇꯁꯂꯤꯃꯥ SN8TC ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯐꯥꯎꯗꯕ ꯉꯥꯛꯇꯅꯦꯍꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯄ꯭ꯔꯦꯝꯆꯟ ꯑꯗꯤꯕꯥꯁ 1386 ꯃꯃꯥꯡꯒꯤ ꯂꯣꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ ꯑꯕꯦꯃꯥ ꯊꯥꯡꯖꯝ M2R8B ꯍꯥꯏꯀꯣ ꯃꯍꯥꯛꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯒꯤꯁꯤꯅ ꯅꯪꯒꯤꯁꯤ ꯐꯥꯎꯔꯦ ꯗꯤꯁꯃꯥ ꯋꯥꯍꯦꯡ B31 ꯃꯥꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯋꯤꯅꯔ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯃꯃꯤꯡꯅ ꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ ꯋꯤꯅꯔ ꯑꯣꯏꯔꯤꯕ ꯃꯤꯁꯤ ꯗꯤꯁꯃꯥ ꯋꯥꯍꯦꯡ B31 ꯃꯥꯅ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯄꯤꯖꯈꯤꯕ ꯅꯝꯕꯔ 8700678662ꯗ ꯏꯁꯥꯒꯤ ꯌꯨꯖꯔ ꯅꯦꯝꯗꯨ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯒ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯃ ꯀꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯋꯤꯅꯔꯁꯤ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ 8700678662 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯋꯤꯅꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯁꯤꯅ ꯏꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯩꯖꯔꯤꯕ ꯌꯨꯖꯔ ꯅꯦꯝꯗꯨ ꯃꯗꯨ ꯀꯥꯞꯄꯒ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯒ ꯀꯟꯐꯥꯔꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯆꯦꯛ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯏꯁꯥꯅ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯀꯥꯞꯄꯒ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯧꯈꯠꯍꯧꯗꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗ ꯂꯦꯝꯍꯧꯔꯤꯁꯤ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 ꯗꯥꯏꯔꯦꯛ ꯇꯪꯈꯥꯏꯗꯒꯤ ꯐꯥꯎꯔꯤꯁꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤ 15 ꯑꯣꯏꯗꯣꯏꯅꯤ ꯂꯧꯈꯠꯈꯤꯕ ꯃꯁꯤꯡꯁꯤꯅ 15 ꯁꯨꯕꯗꯅꯤ ꯐꯥꯎꯔꯤꯁꯤꯀꯣ ꯌꯥꯝꯅ ꯗꯥꯎ ꯌꯥꯅ ꯇꯪꯈꯥꯏꯗ ꯐꯥꯎꯈ꯭ꯔꯦ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯃꯊꯪꯒꯤ ꯊꯥꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯄꯥꯔꯇꯤꯀꯨꯂꯔ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯃꯦꯟ 50-50 ꯁꯤ ꯂꯧꯈꯠꯂꯒ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯄ꯭ꯔꯥꯏꯖ 1,000 ꯇꯧꯔꯒ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ